Ngara numida wedam phongkhiba panam pause dagi maru oba paw khara khangatsaraka miyamda khudo tamjage ceasefire matung Pakistan drone attack chatharakpadagi PM yawba awang wathaki mifamna khanakhrai Union Defense Minister Rajnath UP gi Rakhanau da Brahma House Mesa Integration and Testing Center hangdokrai India amasung Pakistan aniki marakta namit mari khuthono rakharaba matung ngara nungthil pung 5 dagi nakal aniki marakta Khutana bale pahana yana kharaba matung ngarang ahing line of control da Pakistan drone attack chatharak padige Prime Minister Narendra Modi na chair lawjuna ngasi awang mathaki mifam pangtokuna oirakliba phibam asibu kupna senana bakhana khrei amaramna Lucknow da Leiba Uttar Pradesh Defense Corridor da BrahMos Supersonic Cruise Missile Production Unit amang ngasi Defense Minister Rajnath Singhana hangdokhrei Unit asina sahi amada missile marfu dagi sama phawa puthokpa ngamgani agency gi paungna hai India amasung Pakistan aniki marakta khuthokna balepa ceasefire haina yanaduna ngarang nungthil pung 5 dagi leba aniki marakta khuthokna baleplagani haina laukthokhraba matung ngarang ahing Pakistani troopsingna Jammu and Kashmir gi line of control da drone sijinaduna attack chatharakhrai ceasefire thugajuna Pakistan attack chatharakhiba asina maram oiduna ngasi ayuk Prime Minister Narendra Modi na chair lawjuna awang wathaki mifam ama pangthokuna oirakliba phibam asigi matangda kupna khanakhrai Union Defense Minister Rajnath Singha Chief of Defense Staff Anil Chauhan amasung Armed Forces ahomgi chief sing yauna pangthokiba mifam aduda ceasefire matung ngarang ahing Pakistan attack torokhiba wafam kupna khanabaga lonina makhatana border defense ki thabak henna mapangang kakhanabagi matangda khanaki hairi Panba yabade leba anigi marakta ceasefire lauthoktringai mangoidina ngarang ayuksu Prime Minister Narendra Modi gi residence da awang mathaki security mifam pangthokhibane ningsingba yai India na Pakistan amosung Pakistan occupy Kashmir da Leiba terrorist camp apolda Operation SINDOOR haina mingthonduna air strike chathaduna ama ata thon khraba matung leba anigi marakta hawkhiba namit marini asi amana amagi mathakta akama attack chathanaduna lakhibane Aduba ngarang nungthil pung 3 khara helakpada Pakistan ge Director General of Military Operation DGMO na India gi DGMO da telephone daraktuna wari sanabadagi yanaba puraktuna ngarang nungthil pung 5 dagi leba anigi marakta ceasefire lauthoknakhibane amaramda ngasi Uttar Pradesh ke Lucknow da Brahma House Missile Integration and Testing Center ama Union Home Minister Rajnath na virtual oina hangdokhibaga lonina Taram adida wangang ladina Union Defense Minister Rajnath na Operation SINDOOR asi chumnagi military action amakhak natana masi India gi political social amadi strategic willpower gi symbol amani haina phongdokhrei Union Defense Minister Rajnath na hai Operation SINDOOR hadina Pakistan amadi Pakistan occupy Kashmir POK da air strike chathadina terrorist infrastructure ama ata thonkhibane Operation aduda misa miyamda target tawba laikhide Adubu Pakistan di India gi micham miyam laisang Gurudwara amadi churchsingda landarakhi India na di terrorist singi mayokta lan chathabane micham miyam gi mathakta lan taba leite Pakistan army singna chatharakpa thawong sing adugi pakhum oina aikhogi armed forces na thongna phana Pakistan gi military base landakhi amade armed forces na Pakistan gi military headquarter leiriba Waranpendi fawba yoksingki haina suphongdokhi ngasi sangariba BrahMos Missile Integration and Testing Center asina defense sector da atanani bahar hariba pandamadu phangba ngambada natana lamdam asigi naha kayada hakthengna amadina koinana thabak panghandana socio economic ta fagahanba ngamlagani BrahMos asi malemda khwadagi yangba supersonic missile ama oibada natana masina Indian Armed Forces ingi mapalgal henna kanghanba ngamlagani haba wafam thamki Sangabagi tharam aduda saru yakiba Uttar Pradesh ki Chief Minister Yogi Adityanath na Lucknow bo Defense Manufacturing Hub ama ohennaba thorang sing lokhalakpada Prime Minister Narendra Modi amasung Defense Minister Rajnath puthagaba phongdokhi Sangabagi tharam aduda DRDO gi scientist sing engineer sing amadi mari leinaba stakeholder sing saru yakhi makha tarakpa pawda Meitei MLA amma CM oina khanduna Anobalangak sembada kuki MLA singna yaningbagi ingit sami patra da pikhrei N Birena Chief Minister pham thadokhraba matung luchingba ama khanba ngamdabadagi lamdam asida president charai liba state asida anobalanga ama semnaba
lalong sinbada kuki MLA singisu phirep lauraba yai haire. Hiram asigi matangda pause asina phangba paugi source amagi matung inade state lengak semba anawba lusingba ama khanbagi matangda kuki MLA singna phirep launabagi mifam ama tha asigi taraga mapalda kangpokpida pangthoknaba tharang tawkhre haire. Hairiba mifam aduda kuki MLA mapal amade kuki jo singi CSO singi lusingba singsu saruk yakani haire. Paugi source asina makha taribade kuki MLA amade CSO singna anawba lenga ama semba pamlakliba asi handak namitnini. Khongsata Manipur da daklamba BJP gi Northeast Insa Samipatra na kangpokpida satuna kuki MLA sing amade CSO singa unuduna wari sana kharaba matungda laurakkiba phirep oiba yai haire. Paugi source asina hai Samipatra gi kuki MLA sing amade CSO singda state asigi anawba lenga ama semnaba luchingba ama khanba matamda Meitei gi MLA khanbada yaningbra hana hangba matamda wafam adu kuki MLA sing amade CSO singna yaningba phongdokkiba lei hana paugi source asina haire. Source asina makha taribade tha asigi taraga mapalda pangthongnaba thorang tawriba mifam aduda thalon sigi MLA bungjanggi balte de masagi anabana maram oiraga saruk yaroi aduga atai kuki MLA mapalde sodina saruk yagane lodina mifam aduda warep kaya lauraba yai haire. Makha tarakpa pauda Operation SINDOOR da Meitei macha ama haksangi mapham kayada bom machet na panduna laikidre. Operation SINDOOR manungda Meitei macha BSF constable ama nongmai kamna bada drone attack torakpadagi bom machet ama haksangi mapham kayada panduna laikidre. Laikhidraba Meitei macha BSF adugi maming Deepak Singangkham Chaikunga mga apoba Bon Bihari kawi Imphal East ke Andhropolis station e manung chanba yari po yambe mathak lakaidagi ne Mahaki Constable number na 2140053116 ni kumjali singaniga subna kunga mathogi April amada BSF the constable oina join tawkhibani. Mahak Jammugi RD Pura area da leiba BOP Kharkora 07 Battalion BSF da leibani. May taragi ayupung mga khar helakpada Jammu da thokiba cross border firing da drone attack torakpadagi mahaki mai kok thaba amasung khongi sadukta pambadagi aruba phibamda soktuna Jammugi MI Sadwari Military Hospital da layeng sathaduna lakpani aduba mahaki asokpa aduna maram oiraga ngasi nungtil taibang panthadokibani haide. Mahaki apokpa apopi amasung mananupa ama lehauri panba yabade May taragi cross border firing aduda Sub Inspector MD Imtiaz 07 Battalion BSF BOP Kharkola asimaki Sub Inspector amade Amtiyas kauba amasu namoyna panduna laikanaba ngamdana laikidabani. Makha tarakpa pauda Kashmir da Leiba Meitei macha taruk yauna mahairoi kuntrag mabal CRPF na rescue tawrakre. India amasung Pakistan aniki marakta tholakliba ungkhotnaba asida Kashmir Valley da mahitamba Manipur macha taruk yauna punna mahairoi kuntrag mapal CRPF ki marfugumari suba battalion commandant Ranbir Singhana luchingba timna kanduna sapagadaba maphamda purakre.